Marupsing na babna sagatpiyo. India gi manung hanjinna leiba lei haiba pakna khangnarudraba yamna pikpa state havdi lamdam amada leiba film industry amadagi ikhangkhangudana malimgi khwai jattawnaba thak wangi lawnaba award ama laurakle haina. The slightly sticky BAFTA goes to Boong. Achumba magni ikui kui dringai ngasidagi numit kharani mamang Manipur film na BAFTA award fanglakre. Mazda so bohangama thorakli madudi Manipur cinema si hoji karamba stage ta leirwage chawkhalak livra natragana mutharak livra aduga khwai maru oriba wahangdi Manipuri cinema na Oscar fangba oithokpra haibasini aduna ngasigi topic asigi manung channa aikhoini explore tawduriba si BAFTA amdi Oscar award anige Khetnaba karino internationally award fanglakraba Manipuri cinema singamadi Manipuri cinema gi future Masita natna atopa cinema ga mari leinaba hiram kya su videos dagi aikhoi punna khangminasi aduna marup singna su channel asibo pungning thogot piboina like amadi subscribe tawshin biyo haizari chaliba sahi asgi February 12 numit asda Manipuri language film amu oriba Boong na BAFTA award fanglakib galoina na BAFTA award fanglakib ahanba Indian film oiri amadi masi Manipuris ekhoi gi oinadi yamna sauthok saningai oiba tankak amani haina ekhoina lobi ihan han boina Manipuri cinema si tasengnamak mai pakna global stage ta recognize oiki masne international award fangkiba ahanba film makti nati mamangda su film khara fangkiba leki adubo BAFTA award fangba sina Manipuri cinema sibo top level amada pukhatle habda ekhoina jingnati matang is the khwai nganglibasi Boong hariba film asna saura production kiana budget uangna thadaduna semkiba film kiabu maithiba pikhiba asini despite all this Manipur gi yamna pikpa budget tanamkiba regional film na winner oikribani masigi mikup asna karigumba yam maru oiba ma aikhoida khangalle madudi budget pudi talent na hena maru oi haibasini aduga Manipuri cinema so malemgi oina leiriba big industry ga compete toba dum oitho I haibasi masigi mai pakpas dagi khoina khangba ngammi BAFTA amdi Oscar anigi khenaba karino haibasi mioi kiyamna hangne amadi khangningi The British Academy of Film and Television Arts samna BAFTA si United Kingdom have the UK the base toba organization amani matawasum tawduna United States of America USA hariba leibak asigina Oscar asi oi award animak asi malemgi khwai singtha veaba thawangbe award ni haina lawne adubu khenab khara de dumuk lei BAFTA gi oina di storytelling aduga artistic quality de na focus tawi amromda Oscar gi oina global commercial cinema amadi film adugi popularity de na focus tawi aduna sumna so haine Oscar yaunabgi ahanba khongthangsi BAFTA winner oiba sisu darkar tai haibasini mamangdo Oscar fangkiba film kia ahanbada BAFTA ngamkibana namboy aduna BAFTA award fanglakiba asina Manipuri cinema gi oina atopa proud moment amagi asa tawba yai hainasu expert singna phongdokli BAFTA ngamlakiba haibasi chumnagi trophy adu khaki wanati masigi kanaba khudong sabatana pik thalibani Number 1 da Malim Sinba Thungna recognize oikragani. Number 2 da international opportunities kiyama fangani. Haibadi Netflix natraga Prime Video asina tingba platform singna film asibu streaming tawningbagi apamba leirakani. Number 3 da invest sauna toroklani. Malimgi forba producer singna Manipuri film da invest toroknabagi confidence adu wangna lai haibani. Masi karidagino hargadi award asigi mapal dagini. Number 4 da anuba filmmakers kya da inspire wori Manipuri khaknatana North East ta leiriba anuba creators singi wakhalda regional film so global stage ta success oi boy thoi habsida chap chana thajaba ngamhalibani Number 5 aroibada BAFTA sina Oscar gi thong hangdoklibani masigi film asi khaknasu entire film industry aski future hongdok pairai laina ngamdawribani 2026 ki BAFTA the Chowers Orba Production House ki adang nominate tawki. Makhoi ki film singdi budget yam chawna thadabada natna professional studios amadi international actors ki adang yauribani. Adubu makhoi sing asiga Manipur film Boong compare tawragadi aikhoi gi asna yam pikpa production oiribani. Yes, masi fake ni
ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯅꯤꯄꯨꯔ ꯐꯤꯜꯝꯅ ꯋꯤꯅꯔ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯁꯛꯁꯦꯁ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯈꯛ ꯅꯠꯇꯅ ꯕꯣꯂꯤꯋꯨꯗ ꯇꯣꯂꯤꯋꯨꯗ ꯑꯁꯤꯅꯆꯤꯡꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯉꯛꯄ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯃꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯐꯖꯕ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡꯅ ꯑꯆꯧꯕ ꯕꯖꯦꯠꯄꯨ ꯅꯝꯊꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯁꯤꯅ ꯔꯤꯖꯅꯦꯜ ꯁꯤꯅꯦꯃꯥꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯉꯝꯈꯤ ꯍꯟꯗꯛ BAFTA ngamlakhiba asi tarai-taraina khudakta hekta oirakhiba nate mamangda manipuri cinema kiyana malem sinba thungna recognize oihenkhiba thodok kya ama leiki khudam moina imagi ningkhem film asina France ki Grand Prix award fangki international gi thakta award fangkiba manipur gi ahanba film ni haina so report singda palli number 2 Boong aina so hanjin haijakre BAFTA 2026 winning film ni Manipur cinema gi oina di malem gi thakta khwai chauna mai pakhiba film amasu oiri number 3 Sanavi film asna Cairo yauna tongan ba film festival kya da screening tawkrabani number 4 Aikhoi Sibu Kanano film asimasu international film festival da select tawki film asigi artistic storytelling gi damak maming chale Ngasi di Manipuri cinema turning point gi stage ta leiri haina lobi ai hoi mesta khudong sadwa kya leitaba nate khudamoina number 1 the small budget number 2 the limited theaters number 3 the less production asina tingba khudong sadwa kya amadi leiri adabu asobu opportunities kya amasu lei number 1 digital platforms number 2 international festivals number 3 global audience mayam si hektamak haijinab nate BAFTA ngamlakhiba asina Manipuri cinema global gi thakta puthokpa yai habase proof tawkrabani hojikti Manipuri cinema gi future asi filmmakers amadi audience ki khutta leirabani matam amada yam pikpa regional industry amoina horakhiba Manipuri cinema ngasidi malengi khwai kai khumnaba dugumba stage te yoba ngamle matang astai khoina khanbe yai BAFTA asina aroibara natragana masina ahobo oikadawribra marupsingi mod kari leibage comment haibiramu kanana khangbage mathang tarakpa global film adusu Manipur dagi thorokpa dum oithokibani